अहानबदा मरुओइबा पाव यूनाइटेड कमिटी मणिपुर के कुनिथोय सुबा मपोंग नुमित ngasi मणिपुर स्टेट फिल्म डेवलपमेंट सोसाइटी दा पांगथोखरे अमदी मणिपुर की कल्चर अमदी स्थानारोय सिंगना अतोपा लेबाक सिंगदा सक्ताकपदा अचौबा थौदांग लौरी हाइना मिनिस्टर थोनाउजम बसंत कुमारना फोटोखरे खुरुमजरी पोनी टीवी मणिपुरी पाव मीटिंग ताबिरिबा पुनमपु लकी तखेलंबमना तरामना ओक्चरी हौजे पाव संदोकना पिजरी यूनाइटेड कमिटी मणिपुर यूसीएम की कुनिथोय सुबा मपोंग नुमित ngasi पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS दा पांगथोखरे ngasi की फाउंडेशन डे की थौरम अदुदा यूसीएम की प्रेसिडेंट जॉय चंद्र कोंथौजम यूसीएम की कंसल्टेटिव कमिटी मेंबर RK रणेंद्रजीत हाइस इबोतोम बिखुवन युमनाम चा दिलीप कुमार खोमड्राम रतन कंगना मई की प्रेसिडेंट वाइड लाइरिक लेमा अंकिल की प्रेसिडेंट लौरेंबम गानबी IPSA की प्रेसिडेंट तौरांबम बीरजीत UPF की प्रेसिडेंट एन रूपचंद्र निपको की प्रेसिडेंट ओ प्रेमजीत अमदी अकोमलुक की प्रेसिडेंट संजित सोराइसमना सरुक याखी थौरम अदुगा मरी लेनना लौरेंबम गानबीना हाई UCM अमदी लुक खुदिमकना चंगसिलकपा खुदिमक ममा अमा ओइना मचासिंगीदमक पांबोम तिंगली प्रजाना लाउरिबा खोलाव असी लैंगाक्ता पांगल हापलिबनी नखोइबु ममित पांगहनबनी हाइना लौबगी महुत्ता येकनाबगुम खनबसी लाइबक थिबनी मणिपुर की दमक ngasi फाउबा चौखत चोकथाबा लैतना UCM ना थौदांग लौरखी हाइना फोंदोखी UCM na Manipur ki miyam na lor pa khongthang chingda mama singna leptana leigani amasung pamhom tingaga leigani thawai na ponthak piraga su akhoi ngangkhai dam ta changchingani haiba wafam do aina miyam da amuka na thamjari थौरम अदुदा सरुक याखिबा UCM की प्रेसिडेंट जॉय चंद्र कोंथौजमना हाइकिबदा यूनाइटेड कमिटी इराई लाइना साफोंगलखिबा नते अदुंगाई NSN IM अमदी इंडिया गवर्नमेंट अनिगी एग्रीमेंट विदाउट टेरिटोरियल लिमिट हाइबा वाफम अमा पुथोरकपदगी मणिपुर मई हौना चाकी मियोय कया अमा थवाई थाकी असिगुंबा तानफम असिदा मणिपुर कंदबा यारोय हाइदुना चोंथोरखिबा लुप अमनी सेंटर द BJP एक्सटर्नल अफेयर मिनिस्टर RK रंजन अमदी मणिपुर के चीफ मिनिस्टर N Biren अनिमक BJP नि असुक फजब खुदोंचाबा अमा फंगलिंगै असिदा मणिपुर अमदी म्यांमार अनिगी बॉर्डर दा लैरिबा चयेनबा असि लोशिलु RK रंजन की खुबाक नुंगदा लैबा थबक अमदा ngasi फाउबा लोशिंदबना UCM ना इरांग हौबनी UCM ना मतम की ओइबा इशू सिंगदा खोंजंग संगसिली ड्रग की इशू सिंगदा अमदी लैबा की ओइबा इशू सिंगदा UCM ना थौदांग लौदुना लागली पाउमी सिंगना हंगबा वाहंगी पाखुम पिरदुना बॉर्डर एरिया दा लैरिबा खुल सिंगनाशु UCM की थबक थोरम सिंगदा सपोर्ट तौरकली हाइना फोंदोके कुनगनी थोई सुबा मपो कुमोना लाखदा इरम नमस्ते लेबा इरेक्सा खुदिमुंगु अना एक याव दबा नुंगाई याइफबा मानब खुनाई को ओइरसनु आइदा यूनाइटेड कमिटी मणिपुर साइटगी आइजेनी ngasi se aikoi यूनाइटेड कमिटी मणिपुर से करमना सेमगे हाइदो ai telamna miyam da thamjege इंडिया गवर्नमेंट अमदी NSN IM हाइबा लालो ग्रुप अनि सिगी सीज फायर की सरुक अमु ओइना जून की तांग 13 दा बैंकॉक ता तमखिबा सीज फायर एग्रीमेंट दा विदाउट टेरिटोरियल लिमिट हाइबदी नोंमै कामनबा लेपगी लमखै असे मपान नाइदन चलरगनि हाइबा वक से लापदगी मणिपुर की मियाम ने इहुं लाखि मियाम Education abroad amadi MBBS emission expo listing ani kunithoi ga khusamnaraga Forward Groven Consulting Private Limited na senduna Groven Education Conclave listing ani kunithoi ngasi City Convention Center da pangtokre thoram aduda Education Law and Legislative Affairs gi Minister Thaunaujam Basant Kumana Chief Guest amadi Khetrigau AC gi MLA Signarun Hasan na President oina saruk yaduna pangthoki thoram aduda Chief Guest ki warol piraduna TS Basant Kumana haikibada ngasi pangthokliba conclave asina satra amadi mama
mapa oibasingda kanaba kaya piragani khali mahakna makha taraduna hai Manipurgi mi sing yam jadrabasu atopa leibak singda saktakpada Manipurgi culture amadi sanaroi singna aduki matik achauba thodang lauri isa na pamba discipline da chatpa matamda mamut tana khangnaga chathaningbagi apamba su phongdoki haujiki matamda satra oibasingna social media da ka hena matam piduna leibagi mahut isa gi ithau singda hena matam piduna ngasigi mangjin Tharakliba Groven Education da yauduna mai pakpa oisi haiba wafam kaya su thamki. And I would like to pay my respects to the dignitaries seated on the dais. Firstly, the President of today's function, Sheikh Nurul Hassan, Honorable Member of Legislative Assembly, Ketriao AC. He's a young elected member and very dynamic, and he is doing well for his constituency. Right now, bringing development. Please give him a big hand. Thoram aduda mapan leibaktagi lakpa khang hairaba oza kaya ga satra singagi marakta panel discussion 1 amadi 2 khaidoktuna khana nainaki tungda mapan leibaktagi lakpa oza singna art gallery da direct counseling section amasu pangthoki. India ki Prime Minister Narendra Modi na lebak asigi miyambuna da yektana lainaba pandamda paikhalakpa thorang Prime Minister Jan Arojya Yojana PMGAY Ayushman Bharat ki kanaba fangnaba enrollment tawbagi thoram ama Laimapopam Jila Parishad ki hana miref oikiba Kangujam James na sinduna Laimapopam Gram Panchayat ki manung chanba Laimapopam Khumpham Hindi Lampa Community Hall da ngasi pangthokre thoram aduda Laimapopam amadi Khumpham da leiba miyoi chahum henbana PMJAY gi enroll tawki loinana PMJAY enroll tawba lakhiba Khumpham awangdagi Kangujam santana phongdokibada Kangujam James na achangba senpham khudimak puthoktuna Laimapopam amadi Phamda leiba miyoi singna narak yeglakpa matamda chahi da lupa lak manga gi mating pangna ba hotna biri asi thagatli haiki Kaisamthong Ilangbam Laikai da leiba theater amadi film gi actor Haisnam Chawba masagi anaba amana maram oiraga ngasi ayu anganmada laikidabada film forum Manipurna thamoi sokna awaba phongdorakli laikidraba saknairaba asigi thawaina taibang mapugi laikolda ingna chikna lainaba isorgi mafamda thawni khibaga loinana imung manungi awabada su film forum Manipurna saruk yari haina information and communication film forum Manipur gi secretary Santi Rasna khudyek Piduna Thadorpa Cherol Amana Haidi Laumi Singh da har matam chana fanghan baga loinana Pasoi Kendra gi Laumi Singh da di har gi awat pa lei haloi haina Pasoi Kendra gi MLA sapam kunjake so ke bana phongdokre wafam asingasi ayuk tera sapam leirakta leiba MLA gi yumda district agriculture officer yauna Laumi Singh da faudi yentopagi thoramda MLA na phongdokibani mahakna makha taraduna India asi chada humfutara di Laumi Singh ni Laumi Singh asina senmilon da mating pangduna lagli amadi lengang na matam gi pitharakli ba scheme sing asigi Kudong Chaba, Laumi Singh na Laubiduna, Lengak na Lebliba Mamalda Har Singh Asi Laubina Bahaiki, Pasoi Kendra Asidadi Hargi Awat Palay Haloi, Laumi Singh da Har Fanghanaba, Rasniti gi Ketnaba Tamdana, Mahaki Maikaidagi Hotnagani Haina Fongdoki, Nasigi Faudi Yentopagi Thoram Aduda, District Agriculture Officer Infal West S. Kennedy Singh Amadi, SDAO Infal West Y. Hemabati Debisu Sarukyaki. Ngasi All Manipur Drama Raksa Samiti AMDRS Infalna Hanjabam Mandap Brahmapu Thangapat Mapalda Sri Sri Jagannatha Mahima Darshan and Universal Peace Festival Lising Ani Kunithoi Pangthokre Thoram Asida Sri Sri Govindaji Temple gi Pancharatana Sarkarabati Brahma Sabha Sizaguru Mayum Gauramani Sharma Manipur State Kala Academy Infalgi ex-secretary and Bedesor Sharma Youth Affair ISKCON gi Director Ramania Das Amadi Sri Sri Govindaji Temple gi Bor Mantri Chairak Loisang RK Dalpayan Singh na atoiba mitungden oina sarukyaki ngasigi thoram aduda Sizaguru Mayum Gauramani Sharma na Sri Jagannath Dev Paricha RK Dalpayan Singh na Road Jagannatha in Manipur and Ratha Yatra Amadi Ramania Dasna Glories of Harinama Mahamantragi Matangda Matang Sitna Wangangki Manipur Home Guard personnel Infal East ki battalion ahumna Sinduna Jenims Hospital da akoibada nongmagi oiba social service ki thoram ama ngasi pangthokre SP Infal East M Pradeep Singh battalion
ahungi commander MD Rasimundi Manipur Home Guard Employee Welfare Association ge President Y Mangi Singh district asida lairiba division commander amadi personnel singa loinana social service camp adu pangthokibani paugi marak thana atemba break ama lamunasi paramedical da pharmacy da amadi physiotherapy da courses sing asi tambining ma singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba setni last date of admission na July 31st ni akupa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro break matungda taramna okchari makhataba pau pizari National Highway Kunmapan gi Dimapur dagi Kohima fawagi marakta leiba maru oiba thong khara semgadaba leibana numit kharani gi oina lambi thingani haina Kohima gi Deputy Commissioner Sarnabas Sina khudiyek piduna thadorpa cherol amana khangalagli cherol asina makha taraduna lambi thingbagi thabak asi tha asigi tang tara tara taret kunmari amadi kunthama toigi numit yungba pung tarani thoi tabadagi hauduna nungthil pung mari fawba thingani hairiba matam asida makhal amatagi gari mafam asida chatpa yaroi maram asina maikai asomda lakpa gari sing atopa lambi singda divert tawgadabani hairi Manipur University ki Department of Life Science Botany amadi MSME Technology Center Infal anina kusamnaduna haukiba jungi tang kuntare tagi hauduna chayol ama chupna Kanchipur da leiba Manipur University ki Department of Life Science Botany da pangthokiba 1-week training program on cultivation, primary processing and value addition of medicinal and aromatic plant ki training program ngarang loisinkre thoram adu da Dr. Yoren Tombana Assam gi saruk khara yaw dana Manipur amasung North East India gi saruk khudima Indo-Burma biodiversity hotspot ki manung chali mafam asida bioresources marang kaina fangi masi niyam chumna sizinaragadi lamdam asigi sel tunggi fibam fagat hanba ngamgani haina fongdoki mahana makha taraduna Manipur gi lamdam asiga chanaba ipa ipuna thambiramba aromatic medicinal plant thaduna isana isabu thabak pizza bagi mathakta atopa miyoi kayabusu thabak piduna senthok leina mipal tangdana nungaina punsi marel amada leiba ngamnaba honaminasi haiki Bharat Lenga ki Ministry of Micro Small and Medium Enterprises ki MSME Technology Center Infal amasung Manipur da fangliba tongan ba aromatic medicinal plant dagi thau matau karamna sungadage haibagi matangda training program asida yauriba singda ningthina takpi tambiki training program asida Manipur da leiriba tongan ba department singdagi mahairoi humfu tara taruk amadi college taragi oza singnasu saruk yaki Slopland College of Teacher Education Khongjomna Manipur gi Bed College Singi Manungda National Assessment and Accreditation Council gi accreditation fangba ahanba Bed College oire haina college asigi principal na fongdokiba wafam adu aranba ni haina Dem College of Teacher Education gi Internet Quality Assurance Cell IQAC gi coordinator Dr. Konika Khuraizamna press thadokpa cherol amana hairi cherol asina makha taraduna Dem College of Teacher Education asi lising ani tara taruk January 19 da NAAC gi accreditation CJPA 2.59B grade fangki Manipur gi Government College Singi Manung da su grade 1 fangba college amasu oiki hauze ani suba cycle gi accreditation gi thabak kana sangsinduna lairi amadi tha asigi manungda loshina bagi pandam thamli bani maram aduna achum aran khangdana media gi thongda panghaida haibagi thawong asi yamna laibak thibani haina su fongdorakli Kanglei Saktam Langba Kanglup ki Golden Jubilee Celebration haying July gi tang marida hawam marak irom lekai da leiba na harol yaifa lamjingkhol sanglenda pangthoklagani hairi Kanglei Saktam Langba Kanglup ki Secretary Chingtham Ranjit Khumana thadorpa cherol na hai chahi ama chupna pangthokadaba Golden Jubilee gi thauram asiga loinana loop asigi hanagi artist singda khudol tamba amadi nauna puthokpa saitha jagoi haina mingthonba dance production amasung miyamda utkani loinana angang singi oiba maibi jagoi mau jagoi amadi thangtagi
ꯀꯨꯝꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯁꯣꯔꯥꯏꯁꯝ ꯀꯦꯕꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯔ.ꯀꯦ. ꯇꯔꯨꯅꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯀꯜꯆꯔꯦꯜ ꯋꯥꯔꯀꯔ ꯑꯦꯟड ꯑꯦꯛꯇꯤꯚꯤꯁꯠ ꯐꯣꯔꯝ CWA ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯕꯨꯗ ꯆꯤꯡꯊꯥꯝꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯀꯁꯥꯔꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯍꯦꯟꯅ ꯊꯨꯝꯖꯤꯜꯂꯕ ꯃꯐꯝꯁꯤꯡ ꯈꯪꯒꯠꯂꯒ ꯉꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯀꯂꯤꯁꯠ ꯔꯣꯍꯜ ꯐꯤꯔꯦꯝꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯜꯆꯔꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯕꯥꯜꯖꯨ ꯈꯨꯟꯒꯤ ꯌꯨꯝꯅꯥꯛ 300ꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯦꯟꯕꯗ ꯀꯁꯥꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯕꯒꯤꯗꯃꯛ ꯔꯣꯍꯟꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ IGAR Southki miting makhada Assam Rifleski Modi Battalion na ngarang Chandel Districtki Songjang Khuldagi ngamkhai lana pushilakpa lupa crore manga rongi WY tablet lak ama rong phagatle hairi akaknaba pau ama fangbadagi Assam Rifleski kangbuna motorcycle amada tongduna lakpa mioi ani check taunaba hotnabada mioi ani adu mafam adudagi nanthokduna amadi makhoina Hundoklamba packet ama check taubada WY tablet oiramkhibani hairi Loisilakpada maru oiba pau amuhanna pizari United Committee Manipur ge kunithoi suba mapong numit ngasi Manipur State Film Development Society da pangthokre Amadi Manipur gi culture amadi sanaroi singna atopa lebak singda sak takpada achawa thodang lauri haina Minister Thongauzam Bin Basanta Kumana photokre Matangsida nungthilgi Pwani TV Manipuri Pau loisinjare mityeng tabiriba punamapu amohanna khurumjari